अहानबद मरुइब पाव मणिपुर पुलिस न मियोय अनि WY गुली किलो अनि ग्राम चहुंग कोनना जेनिम्स क्रॉसिंग दगी फारे खुरुमचरी Am-Istv bu mireng tabiri ba pumna muputaram nokchari haujipaw sandona pisari ngarang Manipur police na miyoy ani WY guli kilo ani gram chahunga konana Jenims crossing dagi fare hari police dagi fangba pawda fagalaba miyoy ani judi Muhammad Salman Khan chahi kuntraga manga kwakta khuman Moirang Bisnupur district amasung Muhammad Sahidur chahi yankai gamathoi ward number ani Bisnupur district dagini makhoi dagi WY tablet KG Aniga Gram Chahum Aadhaar Card Ama Mobile Phone Ani Amasung Mahindra Scorpio Registration Number AS 12K6496 Fagale Hari Chahi Ani Makhai Helaklaba Manipur gi acho wathoga sigi matang da waroishin ama puraktuna mahausagum tangdu laitaba hanjil halu haiduna Manipur miyam gi interest state amadi central government ki pungning chingsinna ba hotnariba transgender social activist malem thongam gi cycling for Manipur peace haiba team da Delhi dagi Manipur tamna tongan ba state sing faudana santi gi paujel buduna lagliba mahaki khongchira siga mari leinana all Manipur women social reformation and development samas nupi samas ki president Thokchom Ramani Leimana video ki kuthangda malim thongam da yafa thaujal pikre loyena miyam gi maike digi sumaha ki khongchedasi furup pumna makki hena mapangal hapa apunba Manipur gi wakhalonda lakpa khongchet ama oibana pumna makna suma pungfana pukning thogat minasi haina apil tawri Malem thongang ima yamna nungaire nang gi apamdo madu thongna ba hono nang leiba ki da mata taibang gi da makta Manipur gi awaba gi da makta nang chali bani chali bado nang na ningi bado ai yu ningi nang apamdo thongo malem siamba ipa ipuda aina thomi raga na isabu mangon piri punamak nungaina na da yetana nang na ningbado thungbo bhawu nang chappa ngambo oiro nang na chappa thungi ba mafam da nang bu oi kam tam na oi ba kangbu do malim gi apa majida thawai yaw na pangbira u aduga lamdam asigi awaba chafam dabong khangtana lini kem da lairiba mafam marang khangdana lairiba punamakse masigi loina mase Manipur ji shanti hoina ba nang na chali baduna adu phangbo ngamo nangna thengari ba ima ibianjing jinupa punamakna mana ngachi chatsari ba je Manipur da wali hida makta mana paudam ba chapani aduna nang na da yetana nang na chali bado ning ba thungna nang na leiba ki da magna apaba taibang shemwa mapuna sembi ba ado phangna ba do aina taibang shemwa mapuda nukti khudin ai ni dana laige Singjamai to Lilong United Club Organization ki Taragani Pansuba Foundation Day Thoram Pangtokre. Thoram asida Sluko ke advisor W Gonendro Santos Koijam Salam Santi Kumar amadi Sluko ke president K Momochaso Sarukyaki. Security Force sing nangarang RPF PLA ki active gather ahum masa-masagi mayum dagi fare hari. Police tagi fangba pau da fagalaba sing adudi chingangbam ingo macha alias Kisan chahi yankai sanjenbam awang lekai ngangom inawcha alias James chahi nifugamapan lamsang awang lekai amasung huidrom bopen alias Jingkai chahi nifu manaing kol mamang lekai dagi ni hari hausi pau gi mrathana temba bremtang lominasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule breaking matung na mayam bam khana taram nok chari makhataba pau pizari chahi nipan tangai ri bi ahen maitram
63 National Roller Hockey Championship 2025 ki damak khalakle Maharashtra State represent tawgadoini mahakna sanagadaba category na Tiny Tots category dagini category asida sanagadaba age range asna chahi taruk tagi mapanni ahen segaro takhilekai dagi maitram niras luwang amasung ambika sagrapom gi machanupi ahalni ahen na mahakki team da khwai dagi chahi noribi sanaroini ahen maitram skating amasung roller hockey masana da hana dagi medal kya fanglakhiba laikre national championship yaunaba khalakpada mahakna nungai phungdokli Okay. Of Dubai. Now let's go, okay? I am selected for the national. I look so hot. Manipuri guys here. Hazul selakpada maroiba pau omkhana pisari Manipur Police na miyoi ani WY tablet kilo aniga gram chahunga kona na Jennings Crossing diki fare. Huzur fawgiyo na DICB na sandok chari pa pao matanga sa luchin jari. Miring tabi di pa pugna magpo omkhana kuruk jari.